completion ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯂꯩꯔꯤꯕ ꯏꯟꯊꯣꯛꯅ ꯍꯣꯔꯤꯕꯜ ꯑꯣꯏꯕ ꯏꯟꯊꯣꯛꯅ ꯐꯤꯕꯝ ꯐꯖꯗꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯂꯥꯛꯏꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡ ꯆꯤꯐ ꯏꯟꯖꯤꯅꯤꯌꯥꯔ ꯑꯗꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯃꯥꯟꯅꯔꯀꯥꯟꯗ ꯄꯨꯂꯞ ꯂꯧꯊꯣꯛꯈꯤꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄꯦꯀꯦꯖ ꯑꯃꯁꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯄꯦꯀꯦꯖ 3 ꯍꯥꯞꯄꯦ ꯄꯦꯀꯦꯖ 3 ꯍꯥꯞꯄꯒ ꯊꯕꯛꯁꯤꯗꯤ ꯀꯣꯏꯂꯥ ꯊꯥꯔꯤꯗꯨꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯁꯤꯒꯨꯝꯕ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡꯁꯤ ꯎꯗ꯭ꯔꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡꯅꯁꯨ ꯆꯪꯉꯛꯄꯗ ꯎꯕꯤꯔꯝꯃꯅꯦꯕ ꯃꯗꯨꯗ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯀꯔꯝꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯃꯐꯝꯗ ꯀꯣꯏꯂꯥ ꯊꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯟꯗꯔ ꯁꯕ ꯁ꯭ꯇꯦꯟꯗꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡꯁꯤ ꯀꯔꯥꯏ ꯂꯩꯒꯦꯕ ꯑꯗꯨꯗꯤ ꯕꯥꯂꯨ ꯁꯤꯡꯒꯜ ꯉꯥꯛꯇ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯑꯗꯒꯤ ꯇꯥꯇꯥ ꯄꯨꯊꯔꯦ ꯇꯥꯇꯥ ꯆꯠ ꯌꯥꯗꯦ ꯇꯥꯇꯥ ꯆꯠꯄ ꯌꯥꯗ꯭ꯔꯕ ꯐꯤꯕꯝꯗ ꯂꯩꯍꯧꯋꯦ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕꯗꯁꯨ ꯑꯗꯨꯒ ꯁꯣꯝꯗ ꯄꯨꯂꯞꯅ ꯍꯦꯛꯇ 8 crore 29 lakhꯁꯤ ꯄꯨꯂꯞ ꯂꯧꯊꯣꯛꯈꯤꯕ ꯀꯩꯅꯣ ꯇꯧꯗꯕ ꯁꯤꯡꯒ꯭ꯂꯤꯡ ꯀꯤꯂꯣꯃꯤꯇꯔ ꯑꯃꯅꯤ ꯈꯛꯇꯪ ꯇꯧꯔꯒ 8 crore 29 ꯂꯧꯊꯣꯛꯄꯁꯦ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯣꯅꯦꯕꯜ ꯃꯤꯅꯤꯁꯇꯔꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯌꯥꯝ ꯆꯤꯟ ꯊꯤꯕꯅꯤ ꯑꯗꯒꯤ ꯀꯔꯥꯏꯗꯩꯅꯣ ꯂꯧꯔꯤꯗꯣ ꯑꯗꯒꯤ ꯊꯥꯎ ꯍꯥꯟꯒꯦ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯛ ꯌꯥꯝꯅ ꯆꯤꯟ ꯄꯨꯊꯤꯗ ꯊꯤꯖꯤꯜꯂꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏ ꯑꯩ ꯑꯦꯝ ꯔꯤꯌꯦꯂꯤ ꯚꯦꯔꯤ ꯋꯟꯗꯔꯐꯨꯜ ꯍꯥꯏꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇꯁꯨ ꯍꯥꯏꯖꯔꯝꯕꯅꯤ ꯑꯩꯈꯣꯏ ꯊꯥꯎꯗꯤ ꯀꯣꯟꯅ ꯍꯥꯟꯕꯤꯔꯣ ꯍꯥꯟꯕꯤꯒꯦ ꯍꯥꯏꯕꯅꯤꯅ ꯊꯥꯎ ꯍꯥꯟꯕꯤꯕꯗꯨ ꯌꯥꯏ ꯑꯥꯏ ꯋꯦꯜꯀꯝ ꯑꯗꯨꯅ ꯊꯥꯎꯗꯨꯗꯤ ꯑꯗꯨم ꯍꯥꯟꯕꯤꯌꯨ ꯕꯠ in such a situation, in such a horrible situations, the remote area in the hill district, masi kari action lawkhatpidurigeba honorable minister dai hangjaningise paisasi nungthin pobopta broad daylight ta 8 crore 29 lakh se lawthokhre so what the honorable minister is going to take off in these connections so I just draw the attention of the honorable minister's concern and the chief ministers paisasi di pulap lawthokhre ko aduna corruption haidana adagi percentage gaina adagi corruption tauba leingak nate gana haibasidi swaida amu haibirano